Saknairaba miyoisinggi mathakta Kuki Jo Furuki miyoisingna Churachandpur Police Station report tawrakpadagi case register tawkhre. Lamdam asigi saknairaba miyoi kayagi mathakta Kuki Jo Furuki miyoising CSO singna tongan-tonganba charge kaya tawduna Churachandpur Police Station report tawrakpadagi matung ina police nasu case register tawkhre hairi hiram asigi matangda pauche sina phangba paugi matung inadi haukiba kumja 2023 gi May 3 dagi Kuki Jo singna lamdam asigi apunbagi ngamkai thugaiduna makhoi oiba tongan bangamkai amadi lenga ama semgani haiduna yelawmi ama oiriba mitei singi mathakta atamnana landarakli balana sigi mayokta isai sakluba wangang amadi social media da post thagaluba lamdam asigi miyamna sakhangnaraba miyoi singi mathakta handa Kuki Jo Furuki miyoi sing amadi CSO singna tongan ba charge kaya tawduna Churachandpur police na wakalakhibani hairi pausina hai lamdam asigi miyamna tapta hairaga khangnariba sai sakpa naran saina mamang laikai degi lokrakpam jayanta Child Environmental Activist Licipriya Kangujam, Federation of Haumigi President Sapamsa Yadumani Amadi, Indigenous Peoples Forum Manipur IPFM gi President Asangka Sargi mathakta Kuki Jo Furuki miyoi sing amadi CSO singna FIR lokhanaba police na wakatkhre hairi. Thasigi kunga humdoida Child Environmental Activist Licipriya Kangujam gi mathakta Kuki Jo singda landaba mateng oinaba mahangna aramai tengol thermal drone sing amadi night vision binocular sing pi haiba yauna tongan-tonganba charge kaya tawrakhibani aduga Federation of Haumigi President Sapamcha Yadumani Lufadugi BP Dr. Hera Kabui General Secretary YSM Kumar Publicity and Media Cell Robert Ko Mamadi General Secretary Haumi Youth Wing gi mathakta su Kuki Refugee haiba communal feeling wafam sing Fongdu I haina charge tawri hairi Kuki Jo singna lamdam asigi saknairaba singi mathakta Churachandpur Police ta wakalakhiba si Ministry of Home Affairs ki maikaidagi Manipur da tholi balana siga mari lenana NIA na hujik fawbada lakhaliba case ahumgi while chathaba yanabagi damal Churachandpur District and Session Judge ki Court NIA gi special court oina sakhanglagani haina thasigi kungani thoida Home Ministry na notification ama hek thokibagi nongan badagi ni hairi pausina makha taribadi saisak patapta jayantagi mathakta Kuki Jo Furuki miyoi singna thasigi kunga humdoida anirak suba oina Churachandpur Police Station da Tapta Jayanta na hojik Manipur da tholiba irang manungda isai da Kukiland haina mingthonba isai sing tangkak naina kullak leptana puthoktuna Kuki Jo singbulana uhanaba hotnai haiba yauna tongan-tonganba charge kaya tawduna Churachandpur District ta wakalakpadagi police na case lawkhatkibani Tapta Jayanta gi mathakta Kuki Jo singna isai aduga mari lenna ahanba oina kumja 2023 gi July 3 tasu Police ta wakalakhiba leire hairi hiram asigi matangda saisakpa Tapta Jayanta na phongdorakhibada mangna sakliba isai adugi mayokta Kuki singna police ta wakalabasu Kukiland gi kunngamathoi suba tangkak ki isai phongnaba thaurang tawre kunmathoi suba tangkak June 5 da phongduna miyamda sinanaba thaurang tawri hauji isai adugi recording loire iramdam iraipa punungsijabagi isai asi sakpani handaki kunmathoi suba tangkak ki isai asidi miyam maira paibi sing yauna lana sigi matangda hangnarakhiba wahang singa mari leinaba paukhum piba isai oigani hairakli Kuki MLA Tarana separate administration talabasu mai ising fawbagi budget assembly degi lawduna leiramle sujata Kuki MLA Tarana makhoigi oiba separate administration talabasu makhoigi mai ising fawba budget khudingmakti assembly degi lawduna leiramle haina imagi mairagi president thokjom sujata na phongdokre wafam asing asi suspended da leiriba MLA singna chahi amagi manungda lakliba budget ki marik chumba wafam miyamda mayek singna khangangadabani amadi mathau ningthina tawdrabadi Manipur Legislative Assembly asi kari tawbagi thamgadoribano haiduna Changsilakiba khongjang adugi manung chana ngasi People's Progressive Alliance Manipur na chingmairongda leiba Manipur Assembly tamna speaker amadi secretary unanaba changsilakiba khongjang ga mari leinana phongdokhibani sujata na makha tarduna hai thasigi tarukta Manipur gi suspend da leiriba MLA singna chahi amagi manungda lakliba budget ki marik chumba wafam ama miyamda mayek singna khangangadabani haiduna ayiba cherol ama assembly secretary da pisinki adum oinamak cherol adu Manipur gi speaker da sinakre haiba wafam amuk phongdoraki loidana speaker masamangna phongdorakpada hojik Shuri Lily festival yaudun leire festival asi loireba matungda oina lobiro haiba wafam phongdorakpasu leikre adubu makoi masel amaga insinnaduna makoi manungi yanadaba amadi miyamgi mandir oiriba miyamna puja tawriba amadi miyamu ngak senaba leiriba mafam asida tongan-tonganba lo kaya sanaduna leire lamdam asigi miyoi amana khangfam thokpa kaya adu khangnaba miyamda demand tawbani masida natana Manipur thokpa isu kaya amadi mapi mapa oibasingna lawgadaba thodang adu lawdana leikhibana mama oibi kaya na tear gas chaduna leire amadi lamdam asida leiriba MLA kaya na makoi suspend tawre haiduna makoi gi assembly singda nungaina leiriba asi makoi gi aiba oiba asengma pandam adu miyamda khangalu haibada khanganba ngamdragadi makoi leibagi kari mathau tari haina su phongdokhi Manipur da kangluk ki irang thoklingai manungda eni gi lalhauba singda khulai supply toba mijo ahumgi mathakta NIA na charge sheet file tawrakre Manipur da thokliba kangluk ki irang sigi manungda eni gi lalhauba singda khulai supply tawramba Mizoram dagi miyoi ahumgi mathakta NIA na charge sheet file tawrakre hairi
एजेंसी पाउना हारिबना मिजोरामदगी मियोय अहुम असि नॉर्थ ईस्ट इंडिया की इंसर्जेंट ग्रुप सिंगदा आइन कायना नोंगमई मरु अमसुंग एक्सप्लोसिव सिंग सप्लाई तौब अमसुंग ट्रैफिकिंग तौबगी थबकदा चेन्नई हाना एनआईए की चार्जशीट अदुदा पल्ली एनआईए ना थांगलखिबा सप्लीमेंटरी चार्जशीट अदुदा हारिबना मणिपुर कांगलुप की इरांग थोकनिंगै मनुंग नॉर्थ ईस्ट की लालौबसिंगदा एक्सप्लोसिव यावना आइन कायना खुलाई कया सप्लाई तौरंबगा मरी लेनना हौकिबा चही 2024 की दिसंबर 3 बानलान डायलोबा लालपुआन पुआ अमसुंग लारिन चुंगहा एलाइस अल्बर्ट हारिबा मियोय अहुम असि अखन्नबा इंटेलिजेंस की पाव फंगबदगी चथखिबा ऑपरेशन दा मयुमदगी फागतखिबनी मखोयदगी एक्सप्लोसिव मटेरियल सिंग अमसुंग इलीगल आर्म कया फागतपंगमखि फारबा मखोय अहुम असि हौकिबा चही 2023 की मे अहुमदगी थोलखिबा कांगलुप की इरांग असिगी मनुंगदा मिलिटेंट एक्टिविटी सिंगदा मतेंग पांगबा यावना मखातादा इरांग सि चथनबा होनबदा अचौबा रोल लौबा मिसकनी मखोय अहुम असिना कांगलुप की इरांग मायोकनरिबा मणिपुरदा ऑपरेट तौबा तोंगान इंसर्जेंट सिंगदा यामलबा खुसु खुलाई सिंग अमसुंग एक्सप्लोसिव कंसाइनमेंट कया सप्लाई तौबदा चेन्नई इन्वेस्टिगेशन असिना मखाताना हारिबना मरा लैबा मियोय सिंग असि आइन कायना खुलाई लालोनबा मियोय कयागसु मरी लेनै लोइना नॉर्थ ईस्ट रीजन दा शांति थुगाइनबा होनबदा चाउना चेनबा मिसकनी फारबा मियोय अहुम अदु आईपीसी यूएपीए अमसुंग आर्म एक का मरी लेनबा तोंगान प्रोविजन सिंगी मखादा चार्जशीट सिंग अदु फाइल तौरखिबनी एनआईए की माइकैदगी नॉर्थ ईस्ट रीजन दा ऑपरेट तौरिबा टेररिस्ट नेटवर्क सिंग मरु फंगना मुथतनबगी पांदमदा हारिबा खोंगथांग सिंग असि पाइखलखिबनी हाइरि मणिपुर इंडिया की सरुक अमा नत्ते हाना लाउथोकपिरो मियाम पुना खन्नरगा इसाना इरोमदोम लेंगाक चनबा होनरगे इबोबी मणिपुर इंडिया की सरुक अमा नत्ते हाइना सेंटर ना लाउथोकपिरो मियाम पुना खन्नरगा इखोय इसाना इरोमदोम लेंगाक चनबा होनरगे हाइना फॉर्मर चीफ मिनिस्टर ओइबोबी नंगसी कांग्रेस भवन दा पांगथोकखिबा प्राइम मिनिस्टर जवाहरलाल नेहरू लेखिदबा चही 34 मपुंग फारकपा थौरमगा मरी लेनना फोंदोखरे एमपीसीसी ना सिंदुना पांगथोकखिबा थौरम अदुगा मरी लेनना ओइबोबीना मखाताना हाइखिबदा हंदक पांगथोकखिबा सिरी लिली फेस्टिवल अदु हौदोकपगी पाव लौबा चटपा पावमीसिंगना तोंबा एमएसटी बस थाबा मणिपुर हाइबा वाई अदु मुथतलो हाइना आर्मीना चथखिबा थौंग अदु मकोक थोंबा ऑफिशियल सिंगी ऑर्डर यावदुना तौबा ngamloi अदुगुम्बा थौंग अमा चथनबगीदमा ऑर्डर पीरिबा ऑथोरिटी अदुना मणिपुर मियामदा ngakpinaba हाइजकदबनी थौदो अदु मरी सुबा महारेजिमेंट की कांगबुना ऑर्डर अमदा यावदुना तौखिबा ओइरगना करिगिदमक मखोयगी मथक्ता ngasi फावबा एक्शन लौद्रिबा करिगिनो हाइबसी हंगबा याबा वहांगनी चही लिसिंग अनि हेनबगी पुवारिगा लोइनना लमदम असि मरोमदोम लेपलगा लाखिबा लेबांगनी हाइबसी मणिपुर की गवर्नर चीफ सेक्रेटरी सेक्रेटरी एडवाइजर अमसुंग डीजीपी ना खंगदबनी हौजिक ओइरलिबा फिबम असिदा सेंटर ना मणिपुर असे इंडिया की सरुक अमा नत्रे हाइना लाउथोकपिरो चही लिसांग सिटना इपा इपु सिंगना ngakलागा लाकपा लमदम असि मियाम पुन्ना खन्नरगा इखोय इसाना लेंगाक चनबा होनजरगे करिगुम्बा मणिपुर असे इंडिया की सरुक अमनि हाइरबदी मणिपुर मुथतकदबनी हाइना मवोंगदा एडवाइस तौरंबा ऑथोरिटी अदुना थुबदा लाले हाइजगदबनी चथकिबा थौंग अदो बीजेपी की एमएलए सिंगना थिदोकदबनी मणिपुर गिदमक प्राइम मिनिस्टर यूनियन होम मिनिस्टर अमसुंग मणिपुर गवर्नर ना चिंगबा उनफम थोई अदुगुमा तंजा अदुदा बीजेपी की एमएलए सिंगना लौरकपा फिरेफ्ता कांग्रेस पार्टी सु मथौ तारबदी मतेंग पांगनबगीदमक थोंग लाउना हांगनी अमरोमदा हौजिक ओइरलिबा मणिपुर की फिबम असिदा ngarang governor na delhi dagi tholakpada imphal airport dagi helicopter da ras bhavan yongna bachatkiba du lamdam asigi miyam ikai ba pibani airport dagi ras bhavan phawbagi lambi asi sumnagi kilometer 5-6 rom tani adu phawba makhagi lambi da governor chatpangam kidaba haibasi ikai ningai gi masak oibada natuna prime minister amasung union home minister gi mai kuningai ni nakalamorom da jawaharlal ne इंडिया की दमक कथोकपा अमगा लोइनना पांगथोकलमा थबक थौरमसिंग अदुना ngasi इंडिया से हिरम खुदिंगमक्ता मांगजिल थारक्तुना सुपर पावर अमगी थाकता लैबा ngamle अदुमगना मालेमगी मियामना जवाहरलाल नेहरू असे अनौबा इंडिया की आर्किटेक्ट अमा ओइना सिंथानरिबनी हाइना फोंदोखि।